Incredible Story Manipur na ngasisu aigi nuksiraba viewersinggidamak 2024 da release tawkiba Grafted ki movie puduna laksari. Hairiba movie asi horror mystery da best tawba movie amani. Movie asina fangkiba rating khara pallabada IMDb rating da 10 gi manung da 5.6, Rotten Tomatoes da 77%, Prime Video da 10 gi manung da 5.6, Google users na 77 like pikiba movie amani. Movie asigi director Sasa Rainbow na oiri. Aduga movie asigi writer na Lee Muri amadi Mia Mara ani na oiri. Movie asida saktam langliba miyoi kharagi maming pallabada Wai gi saktam da Joanna Sun, If gi saktam da Eden Hart, Professor amagi saktam da Jar Turner. Movie asigi samlapa wari khara pallabada scientist amadi magi machanupi makhoi ani gi mamaida karigumba mayamga manadaba mark ama leirami. Maram asina mayamna makhoi aniga kana amata na puninglamde. Mark asibu muthatnabagi damak scientist asina experiment amabu tawrami. Adubu experiment asi tawba matamda scientist asi soibadagi sikhirami. Aduga mapagi experiment gi damak thanamba diary asi machanupi asina fangnaba honaba matamda kari karam tawrakadori haiba adu movie asigi makha taba wari dagi mayam punna khangminarasi. Movie asigi mapung oibo wari tadringai gi mamang mayam gi marakta channel asibu subscribe tawbidriba yawragadi nuksibiduna channel asibu su subscribe tawbiramu aduga like amamamtangsu namsinbiramu haiduna ikokno na haijari. Fare adudi mayam movie romda oina mai onsilasi. Movie asina horukpada aikoina scientist amaga magi machanupi waiga uba fangi. Aduga makhoi animaki mamaida mark kharabu taaduna leiba adu aikoina uba fangi. Aduga makhoigi mamaida tariba mark asina maram oiduna makhoi anigi phajaba adusu hanthahalambi. Aduga waigi mapa scientist asina mayumda lab macha amabusu thammi. Aduga mafam asida matam kuinagi mamangdagi experiment amabu tawduna laklibani. Mapana experiment tawduna leiringai matam asida wainasu lei amabu yektuna leirami. Mana jekliba lei asigi maming crop flower kaurami. Matam asida waigi mapana waigi mafamda hairi mana jekliba lei asi yamna tangba aikoina hek pakna fangdaba lei makhal amani. Aduga crop flower hairiba lei asi aduki matik yamna healing power su lei. Aduga hairiba lei asi yamna tangna jangan gi mayaida matam amakhaktada satli hairami. Aduga amuk makhatana scientist asina hairi hairiba lei asi matam kayagi mamangdagi aina tawrakliba experiment asidasu sijanaduna laklibani hairami. Matam kuinagi mamangdagi scientist asina tawrakliba experiment asi mai adumak pakpa ngamdana lakhibani. Adubu ngasidi mana wana hotnarakpagi hotnajaman oina mana tawrakliba experiment asi mai paktuna siram amabu puthokpa ngamlami. Matam kuinagi mamangdagi mana wana hotnajarakliba asi mai pakpa ngamba asida aduki matik yamna haraurami. Asigi matungda mana semlaba siram asi tissue amaga mix tawrami. Aduga masadagi skin kharabu phaktatlaba matungda chemical serum maduga punsilami. Adugi matungda mamaida napsilami. Asidagi scientist asina mamaida napsaliba adu yamna thuna skin onba horaklami. Aduga tissue adu tapna hakchangi skinda chap manana onthokpa horaklami. Aduga amuk tapna machindusu skin sing aduna kupsinba horai. Masi ubada scientist asi aduki matik yamna kirami. Haujikti ma kari tawgadawbano haiba tawfam khanglamde. Mana pamkhibadi magi mamaida amadi machanupigi mamaida leiriba yengbada yamna fajadaba skin sing asi kupsinduna mayamdagi losinduna thamnabagi damak siram asi puthoknaba experiment asi tawkhibani. Adubu haujikti mana tawriba experiment asigi ona tainabada mamai machin manaton pumnamak loina kupsan khirami. Asumna tawriba mataw asida scientist tawfam khangdraduna manakta leiramba athauba thang macha amabu paiduna machin mapa adubu lenthatcharami. Asumna machin asi lenthokpa matamda I kaya marom ama suthoami. Adubu mana lenthatjarabasu karisu kanaba fanglamde. Mana kakthatlaba machin adu amuk hana mathanda unsa singaduna adumak kupsilaklami. Machin khaktamak natana masapumbasu loina skin singaduna napsinba kupsinba horaklami. Asumna tawrakliba asida scientist asinasu hanna masa mathanda kakthatjarami. Adubu adumak mathanda amuk hana yamna thuna napsilaklami. Tawriba singasi uba matamda scientist adu aduki matik yamna akiba amadi mipaibu fauraklammi. Masana su khangjarami adudi ma haujik khudak asida siragani haiba asi. Aduga waisu mapagi tawriba mataw asida ma kari tawgadawbano haiba khanglamde. Aduga mapagi honglakliba mataw asi ubada yamna su kirami. Tawpham khangdraba waina
asina mapagi mateng pangnabagidamag mapana pairamba thang macha adu paiduna mapagi napsalagliba skin adubu loina kakthalaklami asumna waina tawrakpa asida soibadagi mapa asi khudak asida adumak sikhirami asidagi matam khara haukraba matung waida ulai wai mapagi matawgum lairik laisu yamna thawai yaurami maram asina achauba scholarship amabu US ki university amada fanglami asidagi masu US da chatnabagi damak mana leiriba mafam asi thaduktuna US da chatlammi aduga mana US jauraba matungda magi anti amana mabu lauba laami wai hauji magi antiga puna leiminagadoribani maram asigi damak anti aduna mabu lauba laami antigi mayum adu yoraklaba matungda magi masanupi NG kauba amasu leirami adubu waina lakpa asida NGD harauba fauramde maramdi NG amadi makhoi ani room share taunaduna leigadoribani waina room manung aduda changlaklaba matungda room adugi kachin amada apikpa temple macha amabu saduna thanami aduga temple adugi manungda mapagi photo busu thecharami aduga mafam asida mapa asi isor amagumna laiduk thangmai thaduna lachaduna thamlibani aduga waina sukhalami adudi magi mapa asi magi damaktadi isor amani haiduna ngaihaki matungda aikoina uba fangi waina mapana pairamba diary adu phaktokduna yengduna leiriba adu aduga waigi wakhanda hojik masana sukhaliba asi magi mapa scientist asi adumak lengdabida magi manakta lei haiduna khalammi aduga amuksu aikoina khangi adudi waina hojik mapana tawramba experiment adubu makhatana adumak mapana ningjaramba manglan adu phangnabagi damak mai paknaba kanna hotnaduna leiri haiba asi asumna mana tawribagi maramdi magi mapana experiment asigi damak yamna thawai yaujarambani aduga makhoi anigi mamaida leiriba marksing asibusu muthatpa pamlambani adubu laibak thiribadi waina soibadagi magi mapa adu waina thangna thinduna hatkibani maram asina waigi mapana penjanabagi damak waina su magi mapagi aningba asi thungallage haiduna khalammi mathangi numitta wai ahanba oina university aduda laami mana asum lakpagi lambida mayum maikai leijadaba nupa amabu leiriba adu urami nupa asigi masak asi hek yengba matamda yamna hainaramde aduga nupa asigi mamai mamit asisu skin sing asi loina singsanaduna napsinduna leirami nupa asigi mawong matau nupa asigi mamai asi uba matamda wai ngaihak leptuna nupa asida yengduna leirami waina asumna leiriba asida nupa aduna waigi mafamda kari mating panguge haiduna hangami asidagi waisu university adugi maikai adu hangami nupa aduna su khudombi adu thinduna university adugi lambi adu taglaklambi asumna tawduna waisu mafam adudagi university tamna laami waina classroom manung aduda changa aba matungda professor aduna waibu yamna sauthokchabaga loinana introduce tawrami maramdi wai university asigi entry test tawba matamda 100% mark score tawrami adugi su mathakta makhoigi mafam asida 100% mark score tawba asi waina su ahanba oirami class asi loiraba matungda wai science lab ta changa ami aduga mafam asida leiriba pochai sing adubu sijanaduna karigumba kharabu tawnaba tawrami matam asida magi matungda professor ama laktuna waina tawriba adu yengami aduga waigi mafamda nangna tawriba adu karino mafam asida kanagi ayaba yauraga changlaklibano professor aduna waigi tungdagi wangangakpa aduda waisu khangami aduga matung onthorakpa matamda professor adu leptuna leirami aduga waina professor adugi mafamda hairami ai mafam asida experiment ama tawge haiduna tawbani maram asina aina mafam asida leiriba pochai kharabu sijanage haiduna professor aduna hairai adubu nangna mafam asida tawge khaliba thabak adudi tawba yaroi maramdi mafam asida leiriba potlam amata nangna sijanaba yabagi ayaba adu leite adubu yagadauba maram amadi lei karigumba nangna aigi lab assistant oiraba matamda nang mafam asida leiriba pochai khudingmak naningna khatamna loina sijanaba yagani haira ami asidagi waisu professor adugi mafamda hairami aigi baba adusu yamna fauba scientist amani aduna ainasu mana tawramba experiment asigi matangda mai pakpa adu pami aduga waigi makhutta mapagi experiment adugi diary adusu paiduna leiribani professor adunasu waigi mafamdagi mapagi experiment gi diary adu lauduna yengami diary adu yengba matamda
ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯋꯩꯒꯤ ꯃꯐꯝꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯋꯩꯕꯨ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯋꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯩꯒꯤ ꯃꯄꯥ ꯁꯥꯏꯟꯇꯤꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅꯁꯨ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯋꯩꯒꯤ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯔꯝꯗꯦ, ꯌꯥꯝꯅ ꯖꯤꯅꯤꯌꯁ ꯑꯣꯏꯕ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯩꯒꯤ ꯃꯄꯥꯒꯤ ꯐꯟꯗꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯇꯧꯔꯝꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇꯁꯨ ꯂꯣꯏꯁꯟꯕꯒꯤ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯩꯒꯤ ꯀꯖꯤꯟ ꯑꯦꯟꯖꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯕꯨ ꯃꯌꯨꯝꯗ ꯄꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯋꯩꯒꯤ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯇꯦꯝꯄꯜ ꯑꯃꯒꯨꯝ ꯌꯥꯝꯅ ꯐꯖꯅ ꯊꯝꯂꯝꯂꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯗꯋꯥꯔ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏ ꯇꯩꯔꯕ ꯊꯥꯡ ꯑꯃꯗꯤ ꯀꯥꯇꯤ, ꯎꯟꯁꯥ ꯃꯆꯦꯠ ꯀꯌꯥ ꯃꯔꯣꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯋꯩꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯒꯤ ꯄꯣꯠꯂꯝ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯕꯒꯤ ꯐꯣꯇꯣ ꯀꯌꯥ ꯃꯔꯣꯝ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯦꯟꯖꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯗꯨ ꯋꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯃꯈꯣꯏꯁꯤꯡꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯩꯅ ꯃꯔꯨꯞ ꯑꯣꯏꯕꯁꯨ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯋꯩꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯟꯆ ꯆꯥꯔꯨꯅꯕꯒꯤꯗꯃꯛ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯩꯒ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗꯅ ꯋꯩꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯗꯨꯅ ꯂꯟꯆ ꯆꯥꯅꯕꯒꯤꯗꯃꯛ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯋꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯁꯦꯜꯐꯤ ꯑꯃꯁꯨ ꯀꯥꯞꯄꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯑꯣꯔꯗꯔ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯩꯅ ꯆꯥꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯋꯩꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯗꯨ ꯎꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯔꯛꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯀꯗꯔ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯋꯩꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯟꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯅꯕꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯄꯦꯛ ꯇꯧꯁꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯋꯩꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯆꯥꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯋꯩꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯑꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯋꯥꯏ꯫ ꯍꯣꯝꯂꯦꯁ ꯅꯨꯄꯥ ꯑꯗꯨꯅ ꯋꯩꯗ, ꯏꯆꯥꯅꯨꯄꯤ, ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯀꯔꯤꯅꯣ? ꯋꯩꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯃꯥꯏ ꯑꯁꯤ ꯌꯥꯝꯅ ꯊꯤꯍꯜꯂꯦ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯑꯩꯒ ꯄꯨꯟꯕ, ꯂꯣꯏꯅꯕ, ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯁꯤ ꯄꯥꯝꯗꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ, ꯆꯥꯔꯤꯕ, ꯃꯌꯥꯝꯒ ꯄꯨꯜꯂꯤꯕ ꯑꯁꯤ ꯑꯩꯁꯨ ꯂꯣꯏꯅ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯒꯨꯝ ꯑꯩꯒꯤ ꯃꯥꯏꯗ ꯇꯥꯔꯤꯕ ꯃꯥꯔꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯀꯧꯅ ꯉꯥꯡꯅꯅꯤꯡꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯑꯩꯅꯁꯨ ꯍꯤꯡꯕ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ ꯏꯆꯥꯅꯨꯄꯤ, ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯪ ꯀꯔꯤꯁꯨ ꯊꯤꯗꯦ, ꯌꯥꯝꯅ ꯐꯖꯩ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ꯫ ꯅꯪꯅ ꯅꯪ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯪꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯒ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪꯗꯤ ꯅꯪ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯃꯈꯣꯏꯅ ꯂꯣꯏꯅꯅꯤꯡꯗ꯭ꯔꯤꯕ, ꯄꯨꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨ ꯅꯣꯡꯃꯗꯤ ꯃꯣꯏꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯒꯇꯕꯨ ꯄꯨꯅꯤꯡꯕꯒꯤ ꯃꯤꯀꯨꯞ ꯑꯃꯁꯨ ꯂꯥꯛꯀꯅꯤ꯫ ꯌꯦꯡꯉꯣ, ꯅꯪꯒꯤ ꯃꯥꯏ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯁꯨꯝꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯩꯁꯨ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯌꯥꯝꯅ ꯑꯄꯦꯟꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯋꯩ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯝꯕꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯋꯩꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯂꯤꯞ ꯄꯤꯔꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ, ꯋꯩ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯣꯔꯤꯕ ꯋꯥ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯣꯔꯤꯕ ꯑꯁꯤ ꯅꯪꯅꯁꯨ ꯌꯥꯅꯤꯡꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯜꯂꯦ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯕꯕꯥꯅ ꯂꯣꯏꯁꯜꯂꯝꯗ꯭ꯔꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ꯫ ꯅꯪꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ
ꯇꯧꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯂꯦꯕꯇ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯇꯧꯔꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯋꯩꯒꯤ ꯃꯐꯝꯗꯒꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯌꯥꯕ ꯂꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯋꯩꯒꯤ ꯃꯄꯥꯒꯤ ꯑꯣꯏꯕꯒꯤꯅꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯗ ꯋꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯌꯥꯕꯁꯨ ꯄꯤꯔꯝꯃꯤ ꯃꯔꯝꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯩꯒ ꯀꯧꯅ ꯉꯥꯡꯅꯕ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯁꯤ ꯃꯥꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯩꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯋꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯝꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯋꯩ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯃꯃꯤ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯒꯤ ꯋꯥꯈꯜꯗꯁꯨ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯇꯧꯅꯤꯡꯕꯒꯤ ꯑꯁꯥ ꯂꯩꯔꯝꯗꯦ ꯃꯇꯝ ꯃꯥꯡꯅꯕ ꯑꯔꯦꯝꯕꯗ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯋꯩꯁꯨ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯟꯖꯤꯒꯤ ꯐ꯭ꯔꯦꯟ ꯑꯦꯂꯤꯁꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯂꯦꯕ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅꯁꯨ ꯑꯦꯂꯤꯁꯀꯤ ꯔꯤꯀ꯭ꯋꯦꯁ ꯑꯁꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯋꯩ ꯑꯃꯗꯤ ꯑꯦꯂꯤꯁ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯂꯣꯝꯗ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯋꯩꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅꯁꯨ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯂꯦꯞꯄꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯄ ꯑꯁꯤꯗꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯑꯦꯂꯤꯁꯅ ꯋꯩꯒꯤ ꯃꯐꯝꯗ ꯔꯦꯁꯇꯨꯔꯦꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯩꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕ ꯂꯩꯇꯦ꯫ ꯃꯥꯒꯤꯗꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯃꯛ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯂꯣꯏꯅꯅꯤꯡꯗꯦ ꯍꯥꯏꯕ ꯑꯁꯤ ꯃꯁꯥꯅꯁꯨ ꯈꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯩꯅ ꯄꯣꯁꯇꯔ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯣꯁꯇꯔ ꯑꯁꯤ ꯈꯨꯡꯀꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯌꯦꯛꯈꯤꯕ ꯀ꯭ꯔꯣꯞ ꯐ꯭ꯂꯥꯋꯔ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥ ꯁꯥꯏꯟꯇꯤꯁꯠ ꯑꯗꯨꯅ ꯀ꯭ꯔꯣꯞ ꯐ꯭ꯂꯥꯋꯔ ꯑꯁꯤ ꯍꯤꯂꯤꯡ ꯄꯥꯋꯔ ꯌꯥꯝꯅ ꯌꯥꯎꯏ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯂꯩ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯋꯩꯒꯤ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯝꯂꯤꯕ ꯄꯣꯁꯇꯔ ꯑꯁꯤ ꯂꯩ ꯑꯁꯤꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯇꯧꯕꯒꯤ ꯄꯣꯁꯇꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯋꯩꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯃꯥꯔꯛ ꯑꯁꯤꯕꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯔꯣꯞ ꯐ꯭ꯂꯥꯋꯔ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯋꯩ ꯃꯇꯝ ꯑꯁꯤꯗ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯃꯥꯒꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯦꯛꯖꯤꯕꯤꯁꯟ ꯑꯗꯨꯗ ꯄꯨꯊꯣꯛꯀꯗꯕ ꯂꯩ ꯑꯗꯨꯅ ꯊꯝꯂꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯋꯦꯌꯔꯍꯥꯎꯁ ꯑꯗꯨꯒꯤ ꯖꯣꯠꯂꯤ ꯑꯗꯨꯕꯨ ꯊꯗꯠꯇꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯥꯅ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯔꯕ ꯑꯆꯧꯕ ꯂꯩ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤ ꯎꯕꯗ ꯋꯩ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯂꯩ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔꯕꯨ ꯄꯨꯗꯨꯅ ꯂꯦꯕ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯩꯅ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯒ ꯂꯩ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔꯒ ꯄꯨꯟꯁꯤꯟꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯂꯦꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗꯁꯨ ꯑꯦꯂꯤꯁ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯋꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯠꯅ ꯌꯦꯡꯉꯝꯃꯤ꯫ ꯋꯩꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯁ꯭ꯀꯤꯟ ꯈꯔꯕꯨ ꯈꯣꯛꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯦꯛꯁꯄꯔꯤꯃꯦꯟꯒꯤ ꯁꯦꯝꯂꯕ ꯁꯤꯔꯝ ꯑꯗꯨꯗ ꯁ꯭ꯀꯤꯟ ꯑꯗꯨ ꯂꯨꯞꯄꯝꯃꯤ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯑꯗꯨ ꯑꯅꯤ ꯊꯣꯛꯅ ꯀꯛꯊꯠꯇꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯦꯝꯂꯕ ꯁꯤꯔꯝ ꯑꯗꯨ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯑꯅꯤ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯕ ꯁ꯭ꯀꯤꯟ ꯑꯗꯨ ꯃꯊꯟꯗ ꯅꯞꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯤ ꯎꯕꯗ ꯋꯩ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯀꯤꯟ ꯃꯆꯦꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯦꯝꯂꯕ ꯁ꯭ꯀꯤꯟ ꯃꯆꯦꯠ ꯑꯗꯨ ꯃꯥꯒꯤ ꯃꯐꯩꯒꯤ ꯁ꯭ꯀꯤꯟ ꯀꯣꯠꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯂꯕ ꯁꯤꯔꯝ ꯑꯗꯨ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯁꯤꯔꯝ ꯑꯗꯨ ꯀꯥꯞꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯑꯗꯨ ꯑꯉꯧꯕ ꯃꯆꯨꯗ ꯑꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯟꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁ꯭ꯀꯤꯟ ꯑꯗꯨ ꯁꯦꯝꯂꯛꯑꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯠꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯒ ꯋꯩꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯑꯦꯂꯤꯁꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥ ꯍꯥꯟꯅ ꯃꯌꯨꯝꯗ ꯆꯠꯂꯝꯅꯕꯒꯤꯗꯃꯛ ꯑꯦꯂꯤꯁꯄꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯋꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯋꯩꯒꯤ ꯃꯐꯝꯗ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯋꯩꯁꯨ
ꯑꯗꯨꯁꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯀ꯭ꯔꯣꯞ ꯐ꯭ꯂꯥꯋꯔ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗꯒꯤꯗꯤ ꯃꯥꯏ ꯄꯥꯛꯂꯛꯂꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯋꯩꯅ ꯑꯃꯨꯛ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯐꯩꯒꯟꯒꯤ ꯁ꯭ꯀꯤꯟ ꯑꯗꯨ ꯎꯠꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯋꯩ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯦꯂꯤꯁꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯦꯂꯤꯁꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯖꯦꯂꯁꯁꯨ ꯀꯥꯔꯝꯃꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯟꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯑꯦꯂꯤꯁꯅ ꯋꯩ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯕꯨ ꯂꯣꯠꯅ ꯐꯣꯇꯣ ꯀꯥꯞꯄꯝꯃꯤ ꯑꯗꯨꯒ ꯑꯦꯂꯤꯁ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯋꯩꯕꯨ ꯑꯦꯂꯤꯁꯅ ꯆꯩꯔꯛꯑꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯂꯦꯕ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯁꯤ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯀꯅꯥꯗꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯅ ꯆꯪꯂꯛꯇꯨꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯩꯁꯨ ꯑꯦꯂꯤꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯦꯂꯤꯁꯅ ꯋꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯩꯒꯤ ꯃꯄꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨꯁꯨ ꯂꯦꯕ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯗꯤ ꯋꯩꯒꯤ ꯗꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯦꯂꯤꯁꯅ ꯋꯩꯒꯤ ꯀꯖꯤꯟ ꯑꯦꯟꯖꯤꯒꯤ ꯃꯐꯝꯗ ꯃꯥꯅ ꯅꯝꯂꯛꯈꯤꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯀꯌꯥ ꯃꯔꯣꯝ ꯑꯃꯁꯨ ꯋꯩꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯋꯩꯒꯤ ꯃꯄꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯔꯝꯂꯤꯕ ꯃꯔꯣꯟ ꯑꯗꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕꯒꯤꯗꯃꯛ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯥꯔꯝꯃꯤ ꯃꯔꯝꯗꯤ ꯗꯥꯏꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯕ ꯄꯥꯝꯂꯝꯃꯤ ꯑꯦꯟꯖꯤꯅ ꯑꯦꯂꯤꯁꯀꯤ ꯃꯐꯝꯗ ꯊꯥꯔꯛꯏꯕ ꯐꯣꯇꯣ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯟꯖꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯖꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯋꯩꯒꯤ ꯔꯨꯝꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯪꯈꯥꯏ ꯖꯩꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯋꯩꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯄꯥꯒꯤ ꯐꯣꯇꯣ ꯂꯥꯠꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯃꯤ ꯋꯩꯅ ꯃꯥꯒꯤ ꯔꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗꯤ ꯏꯆꯥꯏ ꯆꯥꯏꯔꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯗꯨꯅ ꯃꯄꯥꯒꯤ ꯐꯣꯇꯣ ꯂꯥꯠꯇꯨꯅ ꯂꯩꯔꯤꯕ ꯇꯦꯝꯄꯜ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯑꯦꯟꯖꯤꯅ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯋꯩꯒꯤ ꯃꯧꯈꯔꯤ ꯑꯗꯨ ꯃꯦꯠꯇꯨꯅ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯑꯦꯟꯖꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯝꯃꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯋꯩꯁꯨ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯟꯖꯤꯅ ꯌꯥꯝꯅ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯩꯅ ꯃꯈꯨꯠ ꯑꯗꯨ ꯑꯗꯨꯝ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯀꯣꯂꯣꯝ ꯑꯃꯕꯨ ꯇꯥꯔꯝꯂꯤꯕ ꯑꯗꯨ ꯃꯈꯨꯠꯇ ꯊꯦꯡꯅꯔꯛꯂꯝꯃꯤ ꯑꯁꯤꯗꯒꯤ ꯋꯩ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯦꯟꯖꯤꯒꯤ ꯃꯐꯝꯗ ꯀꯣꯂꯣꯝ ꯑꯗꯨꯅ ꯊꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯀꯣꯂꯣꯝ ꯑꯗꯨꯅ ꯊꯤꯟꯈꯤꯕꯗꯒꯤꯗꯤ ꯋꯩꯒꯤ ꯃꯐꯝꯗ ꯃꯧꯈꯔꯤ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯦꯟꯖꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯥꯏꯊꯈꯤꯔꯝꯃꯤ ꯋꯩꯅ ꯑꯦꯟꯖꯤꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯧꯖꯤꯛ ꯀꯣꯂꯣꯝꯅ ꯊꯤꯟꯈ꯭ꯔꯤꯕ ꯑꯗꯨ ꯑꯦꯟꯖꯤꯒꯤ ꯃꯃꯤꯠꯇ ꯀꯣꯂꯣꯝ ꯑꯗꯨ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯟꯖꯤꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯦ ꯃꯇꯧ ꯑꯁꯤꯗ ꯋꯩ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯋꯩꯅ ꯑꯦꯟꯖꯤꯕꯨ ꯍꯥꯠꯀꯦ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯁꯥ ꯉꯥꯛꯊꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯋꯩ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯋꯩꯅ ꯑꯦꯟꯖꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕꯒꯤꯗꯃꯛ ꯀꯞꯄꯒ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯦꯟꯖꯤꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯋꯩꯅ ꯑꯦꯟꯖꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯖꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯕꯥꯊꯇꯕ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯝꯃꯤ ꯍꯧꯖꯤꯛ ꯋꯩ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯥꯒꯤ ꯃꯅꯥꯛꯇꯅ ꯍꯧꯖꯤꯛ ꯑꯦꯟꯖꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯃꯁꯥ ꯑꯁꯤ ꯊꯨꯀꯠꯈꯤꯕ ꯑꯃꯗꯤ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯦꯟꯖꯤꯒꯤ ꯃꯃꯥꯅ ꯍꯪꯂꯛꯂꯒꯅ ꯀꯔꯤ ꯈꯨꯝꯒꯅꯤ ꯑꯗꯨꯒ ꯑꯦꯟꯖꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯂꯝꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯄꯣꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯋꯩ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯈꯜꯂꯛꯑꯝꯃꯤ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯒꯤ ꯁꯤꯖꯤꯟꯅꯒꯗꯧꯕ ꯀꯤꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯟꯖꯤꯒꯤ ꯃꯃꯥꯏꯒꯤ ꯁ꯭ꯀꯤꯜ ꯑꯗꯨ ꯂꯣꯏꯅ ꯈꯣꯛꯇꯣꯛꯑꯝꯃꯤ ꯑꯦꯟꯖꯤꯒꯤ ꯃꯆꯤꯟꯗ ꯃꯥꯅ ꯁꯦꯝꯂꯕ ꯁꯤꯔꯝ ꯑꯗꯨꯕꯨ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁ꯭ꯀꯤꯟ ꯑꯗꯨꯒ ꯇꯤꯁꯨꯒ ꯃꯤꯛꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥꯏꯗ ꯅꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯔꯝ ꯑꯗꯨ ꯑꯃꯨꯛ
magi mamai aduda kapsinba matamda waigi maithong adu haujikti NG gi saktamda chapchana tapna onthoraklammi matam asida NG gi mamasu mafam amada chatlubadagi mayumda halaklammi aduga wai adu uba matamda NG ni khalladuna NG gi mamana wari kaya marom ama sarammi adubu haujik NG gi asiba hakchang adudi waina bathtub manungda lochinduna thamlibani wai magi antina su ma asi waini haiba khangdre NG ni haiba khangi haiba asi khallubada yamna harawrami magi anti aduna chatkraba matungda waina khalami adudi mabu hekpokliba magi mama asina fawba NG asi asengbani haiduna khallaba asinadi kanagumba amatanadi mabu NG nate haiba asi khangba ngamlaroi haiduna yamna harawrami aduga NG bu manabagi damak NG na setlamba dress sing adu mathangi ayuktagi loina setlammi aduga NG gi punsi mahing asida hingba hauraklammi university aduda NG gi dress adu setuna lakpa matamda mafam aduda leiriba miyoi sing adunadi mabu NG oiraboi khalammi aduga hojik magi manakta NG gi boyfriend adusu changlaktuna wari sarammi waidi hojik yamna harawrami maramdi magi punsigi ahanba oina magi manakta nupa changlaktuna wari saba asi ngasina ahanbani wai hojik NG gi lifetime asida hingba asida yamna nungairami asidagi hojik NG gi friend singi manaktasu NG saduna wari kaya ama sarami aduga NG gi maithong asiga loinana magi lifestyle asida leiba matamda yamna harawrami asumna tawduna hojikti wai NG gi friend sing asiga yamna nungaina harawna pulammi magi wai gi maithong aduda leiruba matamdadi yamna boring surambani kana amatanasu maga tina ngangna ningdabani adubu hojik NG gi maithongda lakpa matam asidadi magi damak mamanabi kaya marom amasu magi mateng pangba maga wari sanaba tawba asida aduki matik yamna penba aduki matik yamna nungaiba haibadu oirami mathangi numita NG amadi magi boyfriend makhoi ani punna mafam amada date chatlammi hojik makhoi ani yamna naksinana punduna leirammi yamna nungaina ngaihak leiringai matam asida khanghaudana waigi maithongdagi NG gi skill adu tarakami NG gi boyfriend adugi mamaida kelakliba skin adubu tasalami tawrakliba asi uba matamda waisu yamna pakhatlami NG gi boyfriend tawriba asida yamna angakpa amadi akiba fawrami aduga magi wakhandasu khalami mana hujik leiriba asi NG nate karigumba but amaga leiminare haiduna asidagi nupa asi kimankhibana mafam asidagi mathwai kanjanabagi damak chenaba thawrang tawraklami aduga hojik mana khaliba asi waigi mafamdagi ma yamna lapna chatkiba asini asumna tawduna mana wai adu manakta changsilaktanaba haiduna maningda handuna chatpa matamda mafam adu aduki matik yamna wangba chingchep ama oirambadagi ching adugi makhada tasinduna khudakta NG gi boyfriend adusu sirami thokliba thawdoksing asida waisu yamna akiba kaya ama fawrami waina mayumda halaklaba matungda magi mapagi diary adubu thiba horaklami diary asida mamaida napliba skin asi permanent oina matau karamna leinabagi damak siram semgani haibagi matangdasu diary asida yauribani adubu waina magi room aduda leiriba pochai sing adubu loina chakhaiduna thirabasu phangba ngamlamde maramdi ngasai professor adugi manakta diary adudi leihorabani adubu matam asida waina lemhoriba siram khara adubu amuk sijanaduna mamaida kapsallaba matungda NG da amuk onthoraklami atopa nakal amaromda professor adu amuk aikoina uba phangi aduga hojik professor asina experiment aduda sijananabagi damak lei adubu thiduna leiribani hojikti professor asina su siram asi sembada mai pakpa matamda lei asigi mathodang asi yamna lei haiba asi mana su khanglabani aduga hojik professor asina lei asibu yengduna leiringai matam asida mana mamangda paw faunakhiba translator aduna magi mafamda call tawraklami aduga diary adugi matangda translate tawduna professor adugi mafamda hairaami hojik nangna tawge khaliba experiment asi khudakta lepana yamna fagani yamna khudong thiningai oiraba miyoiba kayagi punsi mangba yariba experiment makhal amani maram asina nangna tawge khaliba asi tawdabana phai haiduna hairi translator aduna hairiba wasing adu professor adunadi karisu thoidokna khallude aduga professor adugi wakhandadi
experiment asi adumak leptabi mai paknaba tawrage haiduna khallibani nakal amaromda wai adu university aduda laktuna lab manungda changlaklaba matungda magi mapagi diary thanamliba adubu thiba howraklami adubu mafam aduda thiba yaba thirabasu diary adudi phangba koba leiramde maramdi diary asi hauji professor asina magi translator gi mafamda translate tawnabagi damak pikhrabani wainasu diary asi thiba phangdabadagi professor adugi mafamda diary asi leiramlagani haiba mana khangami maram asidagi professor adugi mafamda call tawraklami waina professor adugi mafamda diary adugi matangda hangami professor aduna su hairai hoi nangi diary adu aigi ifamda lei adubu haujikti aina nangi diary adu nangi nafamda piraklaroi maramdi diary asida yauriba yamna fajaraba experiment asi aina aigi mingda fonglagani aduga ai asi leibak miyamna masak khanglaba afawba professor ama oigani hairami wa asi taba matamda wai aduki matik yamna sauningami adubu ma sauninglabasu karisu upai leramde asidagi wai mayumda hannabagi damak mapanda thoglakpa matamda f adu phone wari sanaduna leptuna leiriba adu urami waina su khangami adudi f asi professor asiga mari leinei haiba asi aduga hojik waidi professor asigi mafamda yamna sauninglibani asidagi wai mapanda thoglakami adubu hojik wai asi NG gi saktamda onduna leiribanina NG haina hairage NG na thoklaklaba matungda F adu magi car manungda tongduna leiriba aduda NG na F ki mafamda gari manakta changsinduna magi yumda yamna nungsina dinner program amata chaminasi haiduna invite tawrami NG na hairiba asida F su yaraduna NG gi mayumda laami F na hek NG gi mayumda lakpa matamda wai magi asawba sing adu phongdoktuna F pu hatnabagi damak attack tawba howraklami waina tawrakliba mawong asida karino haiba F khanglamde aduga tawrakliba mawong asida yamna su akiba faurami waigi mafamdagi nanthokhtuna yum asigi mapanda mathwai hingjanabagi damak chenthoraktuna swimming pool macha ama leiriba asida lottuna leirami adubu waisu F pu hatnabagi damak makhutta drill machine ama paiduna thoklaklibani aduga F na lottuna leiriba adu khanglambi asidagi ising adudagi masam adu paiduna chingkhalaklaba matungda makok aduda drain aduna huttuna F adubu mafam asida yamna tamthiba mawongda hatokhirami F adu hatpa loiraba matungda asiba hakchang adu pusillaktuna F ki mamaigi unsasing adu loina khoktoami aduga siram adu sijanaduna magi maithongda napchilami asumna tawba asidagi hojikti wai F ka chap manaba mawongda onthorklami waina kari maramgi damak F fu halibano hairabadi magi mapagi professor gi mafamda leikhriba diary adubu lownabagi damak professor gi mafamda sauningba adu henman khibana maga puliba mi asi hatoklaba matungda professor gi mafamda laman khumnabagi damak F ki saktamda onthokliबani hojikti F ki maithongga chap manarabanina F na tawriba mawong matau adu tawnabagi damak F ki phone dagi mana tawramliba thabaksing adubu loina yenglami aduga F ka manana hair style adusu semammi masi pumnamak loiraba matungda jumthangnabada leiriba hui aduna mabu uba matamda yamna kanna khongami jumthangnabada leiriba mi aduna police ki mafamdasu magi hui aduna yamna kanna khongba adudagi report tawkhirami police adusu F ki mayumda laktuna thong adu thilaklami police na thong thilakpa matam aduda F su tawel ama setuna mafam aduda thoklaklami aduga police sing adugi mafamda kari tawba yaurabagi haiduna hangi police sing adusu kari khumgadobano haiba haifam khangdraduna aranba report ama lae adugi damak mafam asida lakpani hairamduna adumak chatkhirami mathangi ayukta wai F ki maithong aduga loinana university aduda laami aduga asumna F ki maithongda lakpa asida ma yamna nungairami maramdi F hairiba nupi asi aduki matik yamna university asidadi popular oiba nupi amani F na university asida lakpa matamda mamanaba mamanabi singnasu mabu uba matamda yamna haraurami mathangi sinda F asi professor adugi mayumda laami tasengnamakidi mafam asida lakliba asi waina F ki saktamda laklibani professor adusu F adubu uba matamda waini haiba khangba ngamlamde F pu uba matamda professor adu irang haura ami aduga F adubusu manungda changhalaklami asigi khudong chaba asi lauduna F na mapagi diary adubu professor asigi leiriba upusing aduda check tawba horaklami
Thiba yaba thirabasu mafam aduda mana thiriba pot adudi phangba ngamlamde asidagi upai leitraduna mayumda amuk halakami aduga hauji mana khaliba asi mana hatkhiba NG amadi F anigi asiba hakchang asi hana loisinkrage haiduna khalami maram asina makhoi anigi asiba hakchangi body adubu swimming pool macha ama leiriba aduda thadarami adu loiraba matungda NG amadi F makhoi anigi mobile phone adu amuk check tawwa hora ami mana asum check torokpa matamda message kaya amasu thengnarami aduga message sing adugi marakta professor amadi wai makhoi anigi Elisna namkhiba photo adubusu yaurami photo asigi matangda waisu badanam kaya marom ama chakribani asigi photo asi sijanaduna professor adugi mafamda amu professor adubu mingchat thinabagi damak waina sila ami asidagi email da professor adugi authority adugi mafamda photo aduga loinana nataichadaba wahi kaya marom amabu iduna professor adu nattabali chatle haiduna message thakirami asidagi authority sing aduna sukhalami adudi masigi professor asi masagi kananabagi damak nupi singdagi khudongchaba yamna lawe haiduna yamna saurami aduga mafam asida police laktuna khudakta professor asibusu phakirami adubu professor asi adugi matik sangga leiba miyoi ama oibana adumak police na phariba adudagi bel phangaduna amuk mayumda laami mathangi numitta professor adu experiment adu makhatana adumak tawduna leirami waigi mapagi diary aduda yauriba step sing adubu mathang manau naina follow tawraba matungda siram adu mana ama semami aduga mana semlaba siram adubu changjeng tawnabagi damak unsa machet kharabu phaktuna ani thokna khaidoktuna thanami aduga mana semlaba siram adubu unsa machet ani aduda kapsinduna yengba matamdadi tangkhai taduna leiramlaba skin ani adu napsinnara ami asi uba matamda professor aduki matig yamna haraurami mana tawge khalliba thabak asi tawba ngamlagani mai pakpa ama oire haiba asi matam asida if asisu mafam asida laami tasengna makidi mafam asida lakliba asi waini adubu if ki maithonga loinana professor asigi manakta laklibani professor adusu if adubu mafam aduda lakpa matamda yamna haraurami aduga professor aduna if adubu living room aduda fajana famalaba matungda if na chanabagi damak chanaba kharabu semnaba kitchen da chatkirami professor aduna chatkraba matungda if ti mafam asida lakliba asi magi mapagi diary adubu thinabagi damak laklibani asidagi makhatana if na mafam aduda leiriba mafam kayabu chakhaiduna diary adubu thiba hauraklammi if aduna professor adugi cabin aduda hangtoktuna yengluba matamdadi professor aduna hojikta semkhiba siram adu mafam aduda leirami siram asi uba matamda if na khalami adudi professor asinasu mai pakna siram asi semkhre haiba asi siram asibu paisalaba matungda cabin adu hanagi matawgum fajana khumjanduna thanami aduga professor aduna magi chanaba adu puduna lakpa matamda if adudi magi thabak ama lehaure haiduna mafam adudagi yamna thuna chatkirami professor adusu if na asumna yamna thuna hatu chatkhiba asida masada angakpa ama faurami aduga magi kebil aduda chaglaktuna mana thanamba siram adubu yenglakpa matamdadi siram adu mafam aduda leiramdre asidagi professor aduna sukhangami adudi mana semlaba siram adu if na puduna chatkre haiba asi numidangi matamda wai masagi asengba saklonda onduna mamaida napamiba skin sing adubu phaktoktuna leirami asumna leiringai matam masida Alice adusu mafam masida laami aduga waigi mafamda Alice na yamna nungaitana magi marup ani adu mafam khangdana mangkhre makhoi kadaida chatkrabano khangde haiduna yamna nungaitana pautamami Alice ki nungaitaba aduda wainasu mateng pangaduna magi nungaitaba adu phathanabagi damak Alice pu konbirami aduga Alice adu ising khara thakke haiduna fridge adubu hangtoktuna yengluba matamdadi fridge manung aduda yauramliba adu uba matamda masa adu yamna angakpa amadi akiba faurami fridge manung aduda magi marup ani mangkhriba adugi body partsing adu loina makak kakthatlaba matungda partsing adu ice onjanduna fridge manung aduda famjanduna leiribani Alice na yamna kina asi uba matamda laurake tawba matam aduda
ꯑꯦꯂꯤꯁꯅ ꯂꯥꯎꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯋꯩꯅ ꯑꯦꯂꯤꯁꯀꯤ ꯃꯇꯨꯡꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯇꯦꯞꯅ ꯃꯃꯥꯏ ꯑꯗꯨꯗ ꯀꯟꯅ ꯂꯥꯛꯁꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯤꯁ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯤꯗ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯦꯂꯤꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯂꯣꯠꯁꯤꯟꯕ ꯅꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨꯕꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯣꯛ ꯑꯗꯨ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯑꯗꯨꯃꯛ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥ ꯀꯅꯥꯕꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯋꯩꯒꯤ ꯃꯄꯥꯒꯤ ꯇꯦꯝꯄꯜ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯐ ꯑꯗꯨ ꯐꯖꯅ ꯐꯝꯗꯨꯅ ꯌꯥꯝꯅ ꯊꯋꯥ ꯁꯥꯗꯕꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯐꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯤꯔꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯕꯒꯤꯗꯃꯛ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯏꯐꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯔꯥꯎꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ, ꯑꯦꯛꯁꯄ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯄꯨꯊꯣꯛꯂꯤꯕ ꯁꯤꯔꯝ ꯑꯁꯤ ꯅꯪꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯐꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯔꯝ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯐ꯭ꯔꯤꯖ ꯃꯥꯏꯀꯩꯔꯣꯝꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐ꯭ꯔꯤꯖ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯔꯝ ꯑꯗꯨꯁꯨ ꯐ꯭ꯔꯤꯖ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯐ꯭ꯔꯤꯖ ꯃꯅꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯕꯣꯗꯤ ꯄꯥꯔꯠ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯁ꯭ꯇꯣꯔ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯗꯤ ꯍꯦꯟꯅ ꯑꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯐ ꯑꯗꯨ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯤꯗꯥꯛ ꯑꯃꯕꯨ ꯀꯥꯞꯁꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯏꯐꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯤꯗꯥꯛ ꯑꯗꯨ ꯀꯥꯞꯂꯛꯄꯗꯒꯤꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯏꯒꯤ ꯎꯟꯁꯥ ꯑꯃꯗꯤ ꯕꯣꯗꯤꯒꯤ ꯎꯟꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯣꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯁꯦꯝꯂꯕ ꯁꯤꯔꯝ ꯑꯗꯨꯕꯨ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯋꯩꯅ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯁ꯭ꯀꯤꯟ ꯈꯔꯕꯨꯁꯨ ꯋꯩꯅ ꯐꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯔꯝ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯐꯝꯗ ꯅꯞꯁꯤꯟꯗꯨꯅ ꯁꯤꯔꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯎꯈꯤꯕ ꯋꯩꯒꯤ ꯃꯄꯥ ꯁꯥꯏꯟꯇꯤꯁꯀꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯅꯞꯁꯤꯟꯅꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯥꯏꯟꯇꯤꯁ ꯑꯁꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯁ꯭ꯀꯤꯟꯁꯤꯡ ꯑꯁꯤ ꯆꯤꯡꯁꯤꯟꯅꯗꯨꯅ ꯅꯞꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯩꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯒꯤ ꯃꯆꯤꯟꯗ ꯁꯇ꯭ꯔꯣ ꯑꯃꯕꯨ ꯅꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯂꯣꯏꯅ ꯎꯟꯁꯥ ꯑꯁꯤ ꯅꯞꯁꯤꯟꯕ ꯍꯧꯔꯛꯂꯕꯁꯨ ꯁꯇ꯭ꯔꯣ ꯑꯗꯨꯗ ꯁꯣꯔ ꯉꯥꯏꯍꯥꯛꯇꯤ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯂꯥꯎꯕ ꯈꯣꯡꯕ ꯀꯌꯥꯃꯔꯣꯝ ꯑꯃ ꯇꯧꯔꯝꯕ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯈꯨꯗꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯏꯐꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯂꯕꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯄꯨꯂꯤꯁꯇꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯜꯂꯤꯕ ꯑꯁꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯎꯕꯗꯒꯤ ꯏꯐ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯐꯁꯨ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯐꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯏꯐꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯥꯅ ꯏꯟꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯍꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯏꯐꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯋꯩꯅ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯕꯤꯈꯤꯕꯒꯤꯅꯤ꯫ ꯑꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯐ ꯑꯗꯨꯕꯨ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯣꯠꯍꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯏꯐ ꯑꯗꯨꯕꯨ ꯊꯤꯕ ꯈꯪꯂꯝꯗꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯕꯤ ꯑꯇꯣꯞꯄ ꯑꯃꯗ ꯇꯥꯛꯁꯤꯟꯈꯤꯔꯝꯃꯤ꯫
ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯤꯔꯝ ꯑꯗꯨꯗꯤ ꯏꯐꯀꯤ ꯃꯐꯝꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯅꯣꯟꯊꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯁꯤꯔꯝ ꯑꯗꯨ ꯀꯥꯏꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯔꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯤꯁꯨꯁꯤꯡ ꯑꯗꯨꯅ ꯍꯣꯝꯂꯦꯁ ꯅꯨꯄꯥ ꯑꯃꯗꯤ ꯏꯐ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯣꯗꯤꯗ ꯂꯣꯏꯅ ꯇꯩꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯤꯡꯁꯤꯟꯅꯗꯨꯅ ꯅꯞꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯏꯐ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯁꯤꯔꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯅꯞꯁꯤꯟꯅꯔꯛꯄꯗꯒꯤꯗꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯣꯟꯁꯇꯔ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯟꯇꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯟꯖꯤꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯟꯇꯤ ꯑꯗꯨ ꯃꯥꯅ ꯎꯔꯕꯁꯨ ꯃꯥꯒꯤ ꯑꯟꯇꯤ ꯑꯗꯨꯅꯗꯤ ꯃꯣꯟꯁꯇꯔ ꯑꯣꯜꯂꯕ ꯃꯥꯕꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ, ꯑꯗꯨꯒ ꯑꯦꯟꯖꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ ꯑꯗꯨꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫